Hello friends, ahanba maktada mayambu 2022 gi Happy New Year wish pizari. Ngasigi video asida aikoingi 2022 chahi gi ahanba video oina ko mayamda yamna kanaraba topic ama ki matangda ngasigi video si yengminasi. Khangbibra gari servicing chatpa dumaina aikoigi phone dasu servicing darkar leko. Adu kamaina tawgadagi haibadugi matangdani ngasi yengminadorise ada servicing hairga phone dadi hekta sudok chamthoktana thau sindobu nate just magi lemho khak memory haitare cache memory gumba adagi kanadaba potche mayam le adugi matangda tips manga khatang thamjarake ko kamaina tipsing do seasoner khanda adumgi phone ji magi hingbom thokpa chahi do adu phawba adum phajana smooth oina chatnanabagi wari ni ko haije. Ahanba pointa aikoina khangmina gadabsi phone da restart tawbuzini ko phone restart tawbuzi amuktang power button do kuina ngaktang namjan biro aduga sigi reboot button je thogla khanda amuktang sumai nambirani ado si samsamna kaino tawbuduni phone ji power button off switch off tawraga isana manually adum namaju yaiba ado hojikan gi smartphone ge dadi reboot button yawnina adum restart tawtho off taw haiba nateba sigi mathau je kaimnate temporary file gumba cache file adagi unwanted file data unused file yam lokthue haitare amumu restart taw khanda ko adugi ne dunani phone je thugalakani ba khangweba but sumaina amuktang di yamdrabda hapta amda amuktang natraga yam anirak yare ko anirak ti henbadi kaisu daka leite anirak muktang switch on off taw bir loire mathangi pointa aikoina aikoigi smartphone asi optimal oiba condition amada kamaina thamgadagi hairgadi aikoina sizinadaba app sing haitare yam toina seasonaba nataba yam tangna sinaba app sing je uninstall tukthokpi kedabaneba optimal condition hairgadi phone je adomsu khangbiramgni ko lerekpa ngairinge dadi phone je kamai toge har khanda yam yangna ga sat application je hangtorok pokhotpa adi camera tak kapa ko adu chahi ama makhai matung dadi adumai ni kisu tawrmoi haijariba ado adumak yaudragazu adumai gi nakna perform tawraga lehananabagi damaktani ko sine aina hairiba tips mayamja ado tamna dum follow tawbiu kem tawroi next point ta kaidogdagi hair khanda aikoigi application mayam gi cache file je individual application gi lokthokpi ganeba ado application hairaga loi lokthok da jai ko sumnatagi heavy application samna hairabada multimedia yam rich oiba aikoigi YouTube kumba Facebook kumba moije kamai tawgar khanda moi applications yam heavy oiba samsam na ingon da ju urena aiju ngarang handa clear to gidangai even si oidana ju 1GB memory je mana sizina greba download toroga data sizina haibana tego physical memory oina ingon de sizina ni haibneba ada sike doga de haitar di to si clear data haijida namani aduga clear cache sinnam gada clear data haibana tego clear cache haibani ko sija ado si changbagi option ani lego amana app info sumain toroga direct home screen degi changba ma aduna tragana adomi setting da sumain chingda biro setting chango aduga chingkhala khanda almost loinabak phone ge di dum mana ni ko ain haij android phone ge apps ta thiro aduga sigi manage app haiba option je changani ko aduga sida aina pame application do adu thira ka su yai haibanida ado ai sida YouTube thirageba ado YouTube to sida dak nambirani ado sumai toroga tholokpa ngai ra changalore aduna tragana ngasai home screen e changbodo adomgi phone da yaraga dum changbiu go ahongbo phone yam kaina entry level phone gumba da yadabani adugi ne haije aduga si clear cache namgada clear data natte ko si kai nar kan da to sida diengo near about 300 MB muki range handa greba hana 1GB mya lerambodo moigum buji si am kanjal leibeni ko akoigi phone da function taptharai do hallingai dari tawdraga sum kuiraga phone taptharai ji maram je sigini ko ado sigi example ama oina Instagram gi ju ulam gi koi aingonda sida juengo Instagram gi mazu memory am chauna kalle ado sida ju kitang clear tawthoge ado handare ko aduna multimedia application gumba social media application da hairga di ani ji yamna heavy oi kraga clear tawthopiu mathangi tips da aikoina haibe abji aikoigi phone da kana da bada photo mayam yorga leba adugum je khar kakset patam gadawne haidi unnecessary oiba pot se kaktet pibuna phaye but aikoigi phone da yoriba photo sing je file size orga ju thamdi thamningi kamaina thamgadagi hairgadi adugi
convert tawudo size macha da piktha laga thamgani ba adu thambagi demo duna ai mathangi video da oina hapsarage adong ngasi gi di sum si je kakthat pagi matang do ini yengminar je ko sidai ina sum utli je photo je unnecessary oi bada myam capsule le sin ina hainingi je ada even detail je happy yengminar je ba sidai 2.99 MB haire photo am khakta sumaina 2 MB 3 MB chawre 3 MB na par je ba average da ado phone da yam pick na par ba hojik matam gi phone da chahi ama thama tru samna average size ni ko aina haja adu pai ba khanda photo di lising ama ka pen khalaji ado 3 oitar di photo khata da kesu leita ba da 3GB mu kai mukti dum taklo pai gi ni ba aduna yaragadi kanada ba photo yaragadi yari ba mukai kaktat piyo ba moido hidden noina ko moigi lot la khanda memory am kan bane ba aduna phone gi performance ta indirectly affect or kani ba last tip oina ko ekoi gi phone da au cleaner haidana application ama yaram gani sigi cleaner je nomada yamdrabada amuktang di season nabigedabne ba hoi yam season bai value darkar lite just nongmada amuktang season nabiro season kai toge har khanda aigi application seasonary-ba mayam dugi lemho khak file adu mayam file kanada ba application close tawraba matung da leho file mayam adu clean to thoigo ado sini sigi tips mari manga aji phajana follow tawbiro adom gi phone adu yangna optimal condition amada adum leinana bagi damaktani ko amuka jwana aroi bagi